ꯑꯍꯥꯟꯕꯃꯛꯇꯗ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯍꯔꯤꯄ꯭ꯌꯥꯔꯤꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯈꯔ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯑꯍꯥꯟꯕ ꯋꯥꯔꯤꯗ ꯂꯩꯖꯔꯦ ꯑꯁꯤꯡꯕ ꯅꯨꯄꯥ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯈꯨꯡꯒꯪ ꯑꯃꯗ ꯑꯁꯤꯡꯕ ꯅꯨꯄꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯃꯈꯣꯏꯒꯤ ꯑꯋꯥꯕ ꯑꯃ ꯍꯦꯛ ꯂꯩꯕꯒ ꯑꯁꯤꯡꯕ ꯅꯨꯄꯥꯁꯤꯗ ꯋꯥꯀꯠꯂꯝꯃꯤ꯫ ꯃꯤꯌꯥꯝ ꯑꯁꯤꯅ ꯆꯞ ꯃꯥꯟꯅꯕ ꯋꯥꯀꯠ ꯑꯃꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯁꯤꯡꯕ ꯅꯨꯄꯥ ꯑꯁꯤꯗ ꯋꯥꯀꯠꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯑꯁꯤꯡꯕ ꯅꯨꯄꯥ ꯑꯁꯤꯅ ꯋꯥꯀꯠꯄ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯗ ꯅꯣꯛꯅꯤꯡꯕ ꯐꯥꯒꯤ ꯑꯃ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯐꯥꯒꯤ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯄꯨꯛꯂꯤ ꯄꯥꯏꯕ ꯃꯈꯩ ꯅꯣꯛꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯁꯤꯡꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯐꯥꯒꯤ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯐꯥꯒꯤ ꯑꯃꯃꯨꯛꯁꯨ ꯇꯧꯈꯤ꯫ ꯍꯟꯗꯛꯇꯤ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯃꯤꯑꯣꯏ ꯈꯔꯇꯃꯛ ꯅꯣꯛꯂꯛꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛꯁꯨ ꯑꯁꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛꯀꯁꯨ ꯆꯞ ꯃꯥꯟꯅꯕ ꯐꯥꯒꯤꯗꯃꯛ ꯇꯧꯈꯤ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯃꯤꯌꯥꯝ ꯑꯗꯨ ꯀꯅꯥꯝꯇꯅ ꯅꯣꯛꯂꯛꯈꯤꯗ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯑꯁꯤꯡꯕ ꯅꯨꯄꯥꯗꯨꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯈꯤ, "ꯆꯞ ꯃꯥꯟꯅꯕ ꯐꯥꯒꯤ ꯑꯃꯗ ꯍꯟꯖꯤꯟ ꯍꯟꯖꯤన్ ꯅꯣꯛꯅꯤꯡꯕ ꯐꯥꯎꯗꯦ ꯅꯠꯇ꯭ꯔꯥ? ꯑꯗꯨꯒ ꯅꯈꯣꯏꯅ ꯆꯞ ꯃꯥꯟꯅꯕ ꯋꯥꯊꯣꯛ ꯑꯃꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯋꯥꯔꯤꯕ ꯀꯔꯤꯒꯤꯅꯣ?" ꯃꯤꯌꯥꯝ ꯑꯗꯨ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯃꯊꯟ ꯃꯊꯟꯇ ꯏꯀꯥꯏꯕ ꯐꯥꯎꯔꯛꯈꯤ꯫ ꯋꯥꯔꯤ ꯃꯇꯦꯛ ꯑꯁꯤꯅ ꯄꯤꯔꯤꯕ ꯄꯥꯎꯇꯥꯛꯇꯤ ꯊꯋꯥꯏ ꯋꯥꯔꯒ ꯀꯔꯤꯁꯨ ꯇꯧꯗꯅ ꯑꯁꯨꯝ ꯂꯩꯊꯣꯛꯂꯕꯗꯤ ꯋꯥꯊꯣꯛ ꯑꯗꯨꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯂꯣꯏ꯫ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯑꯃꯗꯤ ꯏꯅꯔꯖꯤ ꯃꯥꯡꯍꯟꯕ ꯈꯛꯇꯅꯤ꯫ ꯃꯁꯤꯒꯤ ꯃꯍꯨꯠꯇ ꯋꯥꯊꯣꯛ ꯑꯗꯨꯒꯤ ꯃꯔꯝ ꯊꯤꯗꯣꯛꯇꯨꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯅ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯑꯣꯏꯒꯅꯤ ꯍꯥꯏꯕꯅꯤ꯫ ꯃꯊꯪꯗ ꯑꯃꯨꯛ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ꯫ ꯃꯄꯥꯡ ꯀꯥꯏꯅꯔꯕ ꯍꯨꯏ꯫ ꯋꯥꯔꯤ ꯑꯁꯤ ꯎꯔꯤꯁ꯭ꯌꯥꯒꯤ ꯋꯥꯔꯤ ꯃꯆꯥ ꯑꯃꯅꯤ꯫ ꯈꯨꯡꯒꯪ ꯑꯃꯗ ꯖꯃꯤꯟꯗꯥꯔ ꯑꯃꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯌꯣꯛꯆꯕ ꯁꯖꯤ ꯑꯃꯒ ꯍꯨꯏ ꯑꯃꯒ ꯂꯩꯔꯝꯃꯤ꯫ ꯁꯖꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯣꯂꯤ ꯀꯧꯏ꯫ ꯃꯁꯛ ꯐꯖꯕ, ꯃꯆꯤ ꯂꯣꯡꯕ, ꯎꯔꯤꯁ꯭ꯌꯥꯒꯤ ꯎꯃꯪꯗ ꯂꯩꯕ ꯁꯖꯤ ꯃꯈꯜ ꯑꯃꯅꯤ꯫ ꯍꯨꯏ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯑꯣꯂꯤꯚꯔ ꯀꯧꯏ꯫ ꯏꯪꯂꯦꯟꯗꯒꯤ ꯄꯨꯔꯛꯄ ꯁꯥ ꯇꯥꯟꯕꯗ ꯁꯤꯖꯤꯟꯅꯕ ꯍꯨꯏꯒꯤ ꯁꯥꯒꯩꯅꯤ꯫ ꯊꯋꯥꯏ ꯄꯥꯟꯕ ꯑꯅꯤ ꯑꯁꯤ ꯐꯨꯔꯨꯞ ꯃꯆꯥ ꯇꯤꯟꯅꯗꯕꯇ ꯅꯠꯇꯅ ꯆꯤꯟꯖꯥꯛꯁꯨ ꯃꯥꯟꯅꯗꯦ꯫ ꯑꯣꯂꯤꯅ ꯃꯅꯥ ꯃꯁꯤꯡꯕꯨ ꯄꯥꯝꯅ ꯆꯥꯖꯩ, ꯑꯣꯂꯤꯚꯔꯗꯤ ꯆꯥꯍꯤꯡ ꯉꯥꯍꯤꯡ ꯆꯥꯕꯅ ꯃꯅꯥꯠꯅꯤ꯫ ꯑꯗꯨꯕꯨ ꯊꯋꯥꯏ ꯄꯥꯟꯕ ꯑꯅꯤ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯅꯩ꯫ ꯑꯣꯂꯤ ꯑꯃꯗꯤ ꯑꯣꯂꯤꯚꯔꯒꯤ ꯑꯇꯣꯞꯄ ꯃꯔꯨꯞ ꯑꯃꯅ ꯖꯃꯤꯟꯗꯥꯔꯒꯤ ꯆꯍꯤ 3 ꯁꯨꯔꯕꯤ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯔꯨꯞ ꯑꯅꯤ ꯑꯁꯤꯒ ꯁꯥꯟꯅꯃꯤꯟꯅꯗꯨꯅ ꯂꯦꯜꯂꯤ꯫ ꯃꯔꯨꯞ ꯑꯍꯨꯝꯒꯤ ꯊꯃꯣꯏ ꯇꯤꯟꯅꯕꯒꯤ ꯅꯨꯡꯉꯥꯏꯕ ꯀꯨꯝꯍꯩ ꯑꯁꯤꯕꯨ ꯖꯃꯤꯟꯗꯥꯔꯅ ꯊꯃꯣꯏ ꯄꯦꯟꯅ ꯅꯨꯡꯁꯤꯅ ꯌꯦꯡꯖꯩ꯫ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗꯁꯨ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕꯒꯤ ꯏꯊꯛ ꯍꯧꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯕꯥꯒꯟꯗ ꯌꯨꯔꯣꯄꯤꯌꯟ ꯃꯔꯨꯞꯁꯤꯡꯒ ꯁꯨꯇꯤ ꯅꯨꯃꯤꯠꯇ ꯁꯥ ꯎꯆꯦꯛ ꯐꯥꯗꯨꯅ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯩ꯫ ꯑꯈꯟꯅꯕ ꯃꯔꯨꯞꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯃꯇꯝ ꯆꯨꯞꯄꯗ ꯃꯍꯥꯛꯀꯤ ꯊꯣꯡ ꯂꯥꯎꯅ ꯍꯥꯡꯗꯨꯅ ꯊꯝꯃꯤ꯫ ꯃꯈꯣꯏꯅ ꯄꯦꯟꯅꯕꯒꯤꯗꯃꯛꯇ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯆꯩ ꯄꯨꯝꯕ ꯑꯃꯠꯇ ꯋꯥꯠꯍꯟꯗꯅ ꯃꯤꯊꯨꯡꯁꯪ ꯑꯗꯨꯗ ꯁꯥꯗꯨꯅ ꯊꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯖꯃꯤꯟꯗꯥꯔ ꯑꯗꯨꯒꯤ ꯃꯔꯨꯞ ꯗꯤꯛ ꯔꯥꯎꯊꯣꯔꯅ ꯂꯥꯛꯂꯤꯕ ꯈ꯭ꯔꯤꯁꯃꯥꯁꯇ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯒ ꯂꯣꯏꯅꯅ ꯁꯥ ꯇꯥꯟꯕꯒꯤ ꯈꯣꯡꯆꯠ ꯑꯣꯏꯅ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯖꯃꯤꯟꯗꯥꯔꯗ ꯆꯤꯊꯤ ꯏꯔꯛꯈꯤ꯫ ꯄꯥꯎ ꯑꯗꯨ ꯐꯪꯕꯗꯒꯤ ꯍꯔꯥꯎꯔꯕ ꯖꯃꯤꯟꯗꯥꯔꯅ ꯃꯍꯥꯛꯀꯤ ꯃꯤꯊꯨꯡꯁꯪ ꯑꯗꯨ ꯐꯖꯅ ꯁꯦꯝꯖꯤꯟꯍꯜꯂꯦ꯫ ꯃꯅꯥꯏ ꯃꯁꯤꯟ ꯊꯥꯗꯨꯅ ꯂꯦꯛꯅ ꯆꯥꯅꯕ ꯇꯝꯕꯨꯔꯅꯆꯤꯡꯕ ꯈꯜꯍꯜꯂꯨꯔꯦ꯫ ꯖꯃꯤꯟꯗꯥꯔ ꯃꯁꯥꯃꯛꯅ ꯒꯥꯔꯤ ꯊꯧꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯛ ꯅꯥꯏꯔꯕ ꯃꯔꯨꯞ ꯑꯣꯛꯂꯨꯔꯦ꯫ ꯅꯨꯃꯤꯠꯇꯨꯃꯗꯤ ꯊꯨꯡꯂꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯤꯊꯨꯡꯁꯪꯗ ꯂꯩꯍꯜꯂꯦ꯫ ꯅꯣꯡꯉꯥꯟꯕꯒ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯔꯒ ꯕꯥꯒꯟ ꯇꯝꯅ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯦ꯫ ꯕꯥꯒꯟꯗꯨꯒꯤ ꯑꯀꯣꯏꯕꯗ ꯌꯨꯝ ꯑꯃꯠꯇ ꯇꯥꯗꯦ꯫ ꯑꯗꯨꯅ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯆꯩꯒ ꯀꯣꯟꯅꯅ ꯄꯨꯖꯥꯔꯤꯁꯤꯡ ꯑꯃꯗꯤ ꯃꯅꯥꯏꯁꯤꯡ ꯍꯥꯟꯅ ꯆꯠꯍꯟꯈ꯭ꯔꯦ꯫ ꯗꯤꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ, ꯁꯥꯗꯥꯟꯕꯒꯤ ꯍꯨꯏ ꯑꯅꯤ, ꯖꯃꯤꯟꯗꯥꯔ ꯑꯃꯗꯤ ꯑꯣꯂꯤꯚꯔ ꯂꯣꯏꯅꯅ ꯑꯣꯂꯤꯅ ꯀꯥꯔ ꯑꯃꯗ ꯇꯣꯡꯗꯨꯅ ꯃꯈꯣꯏꯒꯤ ꯇꯨꯡꯗ ꯂꯥꯛꯏ꯫ ꯈꯣꯡꯆꯠ ꯑꯁꯤꯗ ꯑꯣꯂꯤꯗꯤ ꯌꯥꯎꯗ꯭ꯔꯕꯁꯨ ꯌꯥꯕꯅꯤ꯫ ꯑꯗꯨꯒ ꯑꯣꯂꯤꯚꯔꯗꯤ ꯁꯥꯗꯥꯟꯕꯗ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯃꯔꯝꯅ ꯃꯍꯥꯛꯀꯤꯗꯤ ꯇꯉꯥꯏ ꯐꯗꯕ ꯃꯊꯧꯅꯤ꯫ ꯑꯗꯨꯕꯨ ꯑꯣꯂꯤ ꯑꯃꯗꯤ ꯑꯣꯂꯤꯚꯔ ꯃꯤꯀꯨꯞ ꯑꯃꯠꯇ ꯊꯥꯗꯣꯛꯅꯗꯕ ꯆꯥꯟꯅꯖꯕꯒꯤ ꯍꯧꯅꯕꯤ ꯑꯁꯤ ꯉꯥꯛꯇꯨꯅ ꯖꯃꯤꯟꯗꯥꯔꯅ ꯁꯥꯗꯥꯟꯕꯒꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯑꯣꯂꯤꯁꯨ ꯄꯨꯔꯤꯕꯅꯤ꯫ ꯁꯍꯔꯒꯤ ꯅꯤꯡꯈꯣꯡꯂꯕ ꯃꯔꯛꯇꯒꯤ ꯃꯇꯝ ꯈꯔꯗꯪ ꯂꯥꯞꯊꯣꯛꯇꯨꯅ ꯆꯤꯛꯂꯕ ꯎꯃꯪꯗ ꯂꯩꯕꯗꯨ ꯃꯤꯑꯣꯏꯁꯤꯡꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯅꯨꯡꯉꯥꯏꯕꯅ ꯊꯨꯝꯍꯠꯈꯤꯗꯨꯅ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯍꯔꯥꯎ ꯀꯨꯝꯍꯩꯗꯨ ꯅꯨꯃꯤꯠ 5ꯅꯤ ꯆꯠꯊꯔꯛꯂꯤ꯫
ꯃꯉꯥꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇꯨꯒꯤ ꯆꯥꯛꯂꯦꯟ ꯆꯥꯔꯕ ꯃꯇꯨꯡꯗ ꯖꯃꯤꯟꯗꯥꯔ ꯑꯃꯗꯤ ꯗꯤꯛ ꯑꯅꯤꯃꯛ ꯁꯥ ꯇꯥꯟꯕ ꯆꯠꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯂꯤ꯫ ꯅꯣꯡꯆꯨꯞ ꯊꯪꯕ ꯑꯇꯤꯌꯥꯗ ꯅꯣꯡꯖꯥꯎꯕꯤꯒꯤ ꯃꯁꯦꯛ ꯃꯉꯥꯅ ꯈꯖꯤꯛꯇꯪ ꯉꯥꯟꯊꯣꯛꯈꯤꯕꯗꯨꯇ ꯃꯉꯥꯏꯔꯦ꯫ ꯆꯥꯕ ꯌꯥꯕ ꯁꯥ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯐꯪꯕ꯭ꯔꯥ ꯍꯥꯏꯅ ꯃꯕꯨꯛ ꯂꯥꯝꯂꯕ ꯁꯥꯗꯥꯟꯕꯁꯤꯡꯗꯨꯅ ꯊꯤꯕꯅꯤ, ꯑꯗꯨꯕꯨ ꯐꯪꯗ꯭ꯔꯦ꯫ ꯅꯣꯡꯄꯣꯛ ꯊꯪꯕ ꯅꯣꯡꯃꯗꯣꯟꯗ ꯈꯪꯍꯧꯗꯅ ꯊꯥꯔꯕ ꯅꯣꯡꯒꯤ ꯃꯄꯩ ꯃꯄꯩ ꯄꯥꯏꯈꯠꯂꯛꯂꯤ꯫ ꯑꯀꯤꯕꯒꯤ ꯃꯁꯛ ꯐꯪꯂꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯁꯤꯠꯂꯛꯂꯤ꯫ ꯁꯥꯗꯥꯟꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯀꯅꯥꯝꯇꯅ ꯁꯥ ꯑꯃꯠꯇ ꯐꯥꯕ ꯐꯪꯂꯝꯗꯦ꯫ ꯃꯈꯣꯏꯅ ꯌꯥꯝꯅ ꯋꯥꯅ ꯑꯃꯗꯤ ꯆꯦꯛꯁꯤꯟꯅ ꯂꯝꯕꯤ ꯊꯤꯗꯨꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯃꯇꯝꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯇꯥꯔꯦ꯫ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯅ ꯊꯛꯅꯕ ꯑꯃꯠꯇ ꯂꯥꯡꯗ꯭ꯔꯤ꯫ ꯃꯈꯣꯏꯅ ꯁꯥ ꯇꯥꯟꯕꯗꯒꯤ ꯐꯥꯔꯛꯄ ꯁꯥ ꯎꯆꯦꯛꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯂꯦꯟ ꯁꯤꯟꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕꯗꯒꯤꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯁꯥ ꯎꯆꯦꯛ ꯑꯃꯠꯇ ꯐꯥꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯖꯃꯤꯟꯗꯥꯔꯒꯤ ꯌꯨꯝꯁꯨ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯂꯥꯞꯄꯤ꯫ ꯎꯃꯪ ꯑꯗꯨꯗ ꯖꯃꯤꯟꯗꯥꯔ ꯑꯃꯗꯤ ꯗꯤꯛꯅ ꯆꯥꯕ ꯌꯥꯕ ꯄꯣꯠ ꯑꯃꯠꯇ ꯐꯪꯂꯝꯗꯦ꯫ ꯐꯤꯚꯝꯁꯤꯗ ꯃꯈꯣꯏ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯇꯟꯖꯥꯁꯤꯗ ꯗꯤꯛꯅ ꯆꯃꯝꯅꯔꯤꯕ ꯐꯤꯚꯝ ꯑꯗꯨ ꯈꯪꯍꯟꯅꯕ ꯖꯃꯤꯟꯗꯥꯔꯗ ꯋꯥꯐꯝ ꯑꯃ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯔꯨꯞꯅ ꯌꯥꯕꯤꯔꯕꯗꯤ ꯋꯥꯐꯝ ꯑꯃꯇ ꯍꯪꯗꯣꯛꯆꯒꯦ꯫ ꯌꯥꯝꯅ ꯆꯝꯕ ꯋꯥꯅꯤ꯫ ꯑꯗꯣꯝꯅꯁꯨ ꯏꯔꯥꯏ ꯂꯥꯏꯅ ꯃꯍꯨꯠ ꯍꯦꯛꯇ ꯁꯤꯟꯕ ꯌꯥꯒꯅꯤ, ꯑꯗꯨꯒ ꯍꯔꯥꯎꯕ ꯆꯥꯛꯂꯦꯟ ꯑꯃꯁꯨ ꯑꯣꯏꯒꯅꯤ꯫ ꯑꯍꯥꯟꯕꯗ ꯗꯤꯛꯅ ꯈꯜꯂꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯖꯃꯤꯟꯗꯥꯔꯅ ꯈꯪꯕ ꯉꯝꯂꯝꯗꯦ꯫ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝꯗꯨꯗ ꯌꯥꯅꯤꯡꯕ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯣꯂꯤꯒꯤ ꯃꯃꯤꯡ ꯍꯦꯛ ꯄꯜꯂꯛꯄꯗꯨꯗ ꯖꯃꯤꯟꯗꯥꯔꯒꯤ ꯊꯃꯣꯏ ꯀꯥꯏꯈ꯭ꯔꯦ꯫ ꯗꯤꯛꯅ ꯍꯔꯥꯎꯕ ꯃꯊꯦꯜ ꯑꯃ ꯑꯣꯏꯅ ꯎꯔꯤꯕ ꯑꯣꯂꯤ ꯖꯃꯤꯟꯗꯥꯔꯒꯤ ꯃꯐꯝꯗꯗꯤ ꯃꯆꯥꯅꯨꯄꯤꯒꯨꯝꯕꯅꯤ꯫ ꯖꯃꯤꯟꯗꯥꯔꯅ ꯑꯣꯂꯤꯕꯨ ꯃꯆꯥꯃꯛꯇꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯅ ꯌꯣꯛꯆꯔꯛꯈꯤꯕꯅꯤ꯫ ꯗꯤꯛꯅ ꯑꯣꯂꯤꯕꯨ ꯅꯨꯃꯤꯗꯥꯡꯒꯤ ꯆꯔꯥ ꯅꯣꯡꯈꯟꯅꯅꯕ ꯍꯧꯗꯣꯔꯛꯂꯤꯕ ꯑꯁꯤ ꯖꯃꯤꯟꯗꯥꯔꯅ ꯃꯃꯥꯡꯗ ꯐꯥꯎꯕ ꯈꯜꯂꯨꯕ ꯉꯝꯗ꯭ꯔꯕ ꯋꯥꯐꯝꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯣꯂꯤꯕꯨ ꯅꯨꯡꯁꯤꯖꯕꯅ ꯂꯨꯅ ꯇꯤꯟꯅꯈ꯭ꯔꯕ ꯃꯔꯨꯞꯀꯤ ꯑꯄꯥꯝꯕ ꯐꯪꯍꯟꯗꯕ ꯄꯥꯝꯂꯝꯗꯦ꯫ ꯖꯃꯤꯟꯗꯥꯔꯒꯤ ꯍꯧꯅ ꯈꯪꯕ ꯂꯝꯆꯠꯅ ꯃꯁꯥꯒꯤ ꯊꯃꯣꯏꯕꯨ ꯃꯤꯅꯝꯖꯗꯨꯅ ꯗꯤꯛꯅ ꯍꯧꯗꯣꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯌꯥꯅꯤꯡꯗꯅ ꯌꯥꯔꯝꯃꯤ꯫ ꯗꯤꯛꯅ ꯃꯈꯨꯠꯃꯛꯅ ꯐꯖꯔꯕ ꯁꯖꯤ ꯑꯗꯨ ꯍꯥꯠꯄ ꯐꯪꯂꯅꯤ ꯈꯜꯂꯨꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯤ꯫ ꯑꯣꯂꯤꯚꯔꯒ ꯑꯣꯂꯤꯒ ꯃꯃꯥꯏ ꯊꯥꯡꯖꯤꯟꯅꯗꯨꯅ ꯌꯥꯝꯅ ꯅꯛꯅ ꯇꯨꯃꯤꯟꯅꯔꯤ꯫ ꯀꯅꯥꯒꯨꯝꯕ ꯃꯤꯅꯧ ꯑꯃꯅ ꯑꯣꯂꯤꯚꯔꯒꯤ ꯃꯅꯥꯛ ꯁꯝꯗꯨꯅ ꯍꯦꯛ ꯆꯪꯕꯁꯤ ꯑꯔꯥꯏꯕ ꯅꯠꯇꯦ꯫ ꯑꯣꯂꯤꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤꯉꯩꯗꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯊꯤ꯫ ꯖꯃꯤꯟꯗꯥꯔꯒꯤ ꯃꯅꯥꯏꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯄꯤꯇꯔꯗꯪꯗꯤ ꯆꯪꯕ ꯌꯥꯏ꯫ ꯖꯃꯤꯟꯗꯥꯔꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯄꯤꯇꯔꯅ ꯑꯣꯂꯤꯕꯨ ꯄꯨꯊꯣꯔꯛꯄ ꯇꯥꯔꯝꯃꯤ꯫ ꯈꯣꯡꯊꯥꯡ ꯆꯍꯨꯝ ꯐꯪꯕꯗ ꯑꯣꯂꯤꯚꯔ ꯈꯣꯡꯕ ꯍꯧꯔꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯄꯤꯇꯔꯅ ꯃꯥꯕꯨ ꯇꯦꯊꯍꯟꯈ꯭ꯔꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯣꯂꯤꯕꯨ ꯆꯤꯡꯗꯨꯅ ꯄꯨꯊꯣꯛꯈꯤꯕꯗ ꯑꯣꯂꯤꯚꯔꯅ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯃꯇꯨꯡ ꯏꯅꯤꯡꯂꯝꯃꯤ꯫ ꯄꯤꯇꯔꯅ ꯁꯝꯗꯨꯅ ꯑꯣꯂꯤꯕꯨ ꯐꯥꯖꯤꯜꯂꯒ ꯌꯣꯠꯂꯤꯅ ꯆꯦꯠꯅ ꯄꯨꯟꯁꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯑꯣꯂꯤꯕꯨꯅ ꯆꯥꯛꯊꯣꯡꯕꯁꯤꯡꯗ ꯁꯤꯟꯅꯈ꯭ꯔꯦ꯫ ꯑꯣꯂꯤꯕꯨ ꯅꯝꯗꯨꯅ ꯆꯤꯡꯊꯣꯛꯈꯤꯕꯗꯨ ꯑꯣꯂꯤꯚꯔꯒꯤ ꯃꯄꯨꯛꯅꯤꯡ ꯌꯥꯝꯅ ꯈꯣꯏꯔꯥꯡꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞꯇ ꯀꯔꯤ ꯊꯣꯛꯂꯒꯗꯒꯦ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕꯅ ꯃꯍꯥꯛ ꯂꯩꯇꯥꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯁꯝꯅꯥ ꯃꯐꯩ ꯑꯃ ꯐꯥꯎꯕ ꯂꯦꯡꯕ ꯉꯝꯗꯅ ꯄꯨꯟꯁꯤꯟꯈꯤꯕꯅ ꯑꯣꯂꯤꯚꯔꯒꯤ ꯎꯄꯥꯏ ꯂꯩꯔꯝꯗꯦ꯫ ꯐꯖꯈ꯭ꯔꯕ ꯁꯖꯤ ꯑꯗꯨ ꯍꯥꯠꯄ ꯐꯪꯂꯒꯅꯤ ꯈꯜꯂꯨꯕꯗ ꯗꯤꯛ ꯑꯗꯨ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯔꯛꯂꯦ꯫ ꯃꯍꯥꯛꯀꯤ ꯁꯔꯝꯆꯠꯀꯤ ꯍꯩꯅꯕꯤꯗꯨ ꯐꯨꯗꯣꯛꯂꯛꯂꯦ꯫ ꯃꯩꯒꯤ ꯃꯉꯥꯜꯗ ꯃꯍꯥꯛꯀꯤ ꯏꯔꯪ ꯂꯪꯕ ꯊꯥꯡꯁꯥꯡ ꯁꯠꯇꯣꯔꯛꯂꯦ꯫ ꯃꯁꯤꯗ ꯑꯄꯟꯕ ꯄꯤꯗꯅꯕ ꯑꯣꯂꯤꯕꯨ ꯃꯈꯣꯡ ꯃꯈꯨꯠ ꯆꯦꯠꯅ ꯄꯨꯟꯁꯤꯜꯂꯝꯃꯤ꯫ ꯇꯧꯔꯛꯂꯤꯕ ꯃꯇꯧꯁꯤꯗ ꯑꯣꯂꯤꯗ ꯀꯔꯤ ꯐꯥꯎꯔꯤ? ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯣꯂꯤꯚꯔ ꯑꯃꯁꯨꯡ ꯃꯕꯨꯡꯗ ꯀꯟꯕꯤꯌꯨ ꯍꯥꯏꯕ ꯃꯤꯠꯌꯦꯡꯅ ꯃꯨꯟꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯃꯤꯟꯗꯥꯔ ꯃꯍꯥꯛꯀꯤ ꯃꯄꯨꯛꯅꯤꯡꯒꯤ ꯑꯋꯥꯕ ꯑꯗꯨ ꯂꯣꯠꯁꯤꯜꯂꯒ ꯂꯥꯞꯇꯞꯅ ꯗꯤꯛꯀꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯒ ꯐꯥꯒꯤ ꯖꯨꯒꯥꯏ ꯇꯧꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯤꯡꯕ ꯉꯝꯍꯧꯗꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪ ꯌꯦꯡꯊꯣꯛꯂꯨꯕꯗ ꯑꯣꯂꯤꯒꯤ ꯃꯤꯠꯌꯦꯡꯒ ꯃꯤꯠꯆꯥꯟꯅꯔꯝꯃꯤ꯫ ꯃꯤꯠꯌꯦꯡꯗꯨꯅ ꯃꯍꯥꯛꯄꯨ ꯀꯟꯕꯤꯌꯨ ꯍꯥꯏꯖꯔꯝꯃꯤ꯫ ꯁꯖꯤꯗꯨꯒꯤ ꯂꯣꯟꯊꯣꯛꯇ꯭ꯔꯕ ꯋꯥꯀꯠ ꯑꯗꯨꯅ ꯖꯃꯤꯟꯗꯥꯔꯒꯤ ꯊꯃꯣꯏ ꯋꯥꯍꯜꯂꯝꯃꯤ꯫ ꯃꯄꯥꯟꯊꯣꯡꯗ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯄꯦꯟꯅꯕ ꯍꯧꯅꯕ ꯈꯪꯕ ꯃꯇꯧ ꯎꯠꯇꯨꯅ ꯑꯣꯂꯤꯕꯨ ꯄꯤꯊꯣꯛꯂꯨꯔꯕꯁꯨ ꯖꯃꯤꯟꯗꯥꯔꯒꯤ ꯊꯃꯣꯏꯗꯗꯤ ꯈꯥꯡꯉꯝꯗ꯭ꯔꯕ ꯀꯩꯅꯥ ꯃꯩꯁꯥ ꯂꯥꯡꯂꯝꯃꯤ꯫ ꯃꯄꯨꯗꯒꯤ ꯊꯧꯖꯥꯜꯒꯤ ꯏꯔꯤꯛ ꯑꯃꯠꯇ ꯐꯪꯕ ꯉꯝꯗ꯭ꯔꯕ ꯑꯣꯂꯤꯅ ꯃꯥꯒꯤ ꯃꯔꯨꯞꯇ ꯑꯁꯥ ꯊꯝꯗꯨꯅ ꯌꯦꯡꯂꯛꯂꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯑꯣꯂꯤꯚꯔꯅꯗꯤ ꯈꯪꯂꯝꯃꯤ꯫
ꯗꯤꯛ ꯁꯥꯍꯦꯕꯅ ꯊꯥꯡ ꯄꯥꯏꯗꯨꯅ ꯑꯣꯂꯤ ꯇꯝꯅ ꯆꯪꯁꯤꯟꯈꯤꯕ ꯎꯔꯒ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯖꯔꯕ ꯃꯔꯨꯞꯀꯤ ꯃꯔꯥꯏꯕꯛꯇ ꯀꯔꯤ ꯊꯣꯛꯂꯕꯗꯒꯦ ꯍꯥꯏꯕꯗꯨ ꯑꯣꯂꯤꯚꯔꯗ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯂꯛꯂꯤ꯫ ꯃꯐꯝꯗꯨꯗ ꯁꯖꯤ ꯍꯥꯃꯦꯡ ꯀꯌꯥ ꯍꯥꯠꯈꯤꯕ ꯃꯃꯤꯠꯃꯛꯅ ꯎꯔꯛꯂꯕ ꯑꯣꯂꯤꯚꯔꯅꯤ꯫ ꯑꯣꯂꯤꯚꯔ ꯃꯔꯨꯞꯀꯤꯗꯃꯛ ꯁꯤꯕ ꯀꯤꯔꯛꯇ꯭ꯔꯦ꯫ ꯃꯄꯥꯡꯒꯜ ꯐꯨꯗꯣꯛꯇꯨꯅ ꯈꯪꯆꯤꯡ ꯆꯤꯡꯕꯗ ꯄꯤꯇꯔꯒꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯂꯝꯃꯤ꯫ ꯃꯅꯥꯛ ꯅꯛꯅ ꯂꯩꯔꯝꯕ ꯄꯨꯖꯥꯔꯤ ꯑꯃꯗ ꯆꯤꯛꯇꯨꯅ ꯈꯣꯠꯇꯨꯅ ꯂꯥꯟꯗꯥꯔꯝꯃꯤ꯫ ꯑꯣꯂꯤꯚꯔꯅ ꯈꯣꯠꯇꯨꯅ ꯁꯣꯛꯂꯕ ꯄꯤꯇꯔꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯑꯣꯂꯤꯚꯔꯕꯨ ꯐꯥꯖꯤꯜꯂꯝꯃꯤ꯫ ꯗꯤꯛꯅ ꯄꯖꯦꯡ ꯐꯤꯔꯥꯜ ꯊꯦꯠꯄꯒꯨꯝꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯊꯥꯡ ꯄꯥꯏꯗꯨꯅ ꯑꯣꯂꯤꯚꯔꯗ ꯂꯥꯛꯅꯗꯨꯅ ꯊꯥꯡ ꯎꯠꯂꯝꯂꯒ ꯑꯣꯂꯤ ꯇꯝꯅ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯃꯊꯃꯣꯏ ꯐꯥꯖꯤꯟꯕ ꯉꯝꯗ꯭ꯔꯕ ꯖꯃꯤꯟꯗꯥꯔꯅ ꯑꯣꯂꯤꯗ ꯂꯣꯟꯅ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯃꯤ꯫ ꯃꯗꯨꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯥꯕꯨ ꯀꯟꯕꯤꯅꯕ ꯍꯥꯏꯖꯕ ꯑꯣꯂꯤꯒꯤ ꯇꯣꯜꯂꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯖꯃꯤꯟꯗꯥꯔ ꯂꯩꯇꯥꯐꯝ ꯈꯪꯂꯝꯗꯦ꯫ ꯑꯉꯥꯎꯕꯒꯤ ꯃꯇꯧꯒꯨꯝꯂꯝꯃꯤ꯫ ꯆꯪꯁꯤꯟꯗꯨꯅ ꯀꯜꯂꯨꯁꯤꯔ ꯈꯜꯂꯤ, ꯍꯧꯒꯠꯂꯤ ꯑꯃꯨꯛ ꯐꯝꯊꯩ꯫ ꯂꯥꯛꯂꯤꯕ ꯃꯔꯨꯞꯅ ꯃꯍꯥꯛꯄꯨ ꯂꯥꯟꯅ ꯂꯧꯍꯟꯈꯤꯕꯁꯨ ꯄꯥꯝꯂꯝꯗꯦ꯫ ꯊꯧꯗꯣꯛ ꯑꯗꯨ ꯎꯅꯤꯡꯗꯕꯗꯒꯤ ꯔꯨꯃꯥꯜꯅ ꯃꯃꯥꯏ ꯈꯨꯝꯖꯤꯟꯗꯨꯅ ꯈꯥꯡꯂꯝꯃꯤ꯫ ꯑꯣꯂꯤꯚꯔꯒꯤ ꯈꯥꯡꯉꯝꯗ꯭ꯔꯕ ꯃꯤꯀꯞ ꯈꯣꯅ ꯖꯃꯤꯟꯗꯥꯔꯒꯤ ꯅꯥꯀꯣꯡꯗ ꯁꯤꯡꯖꯥ ꯑꯣꯏꯅ ꯌꯩꯔꯔꯤ꯫ ꯑꯣꯂꯤꯒꯤ ꯑꯔꯣꯏꯕ ꯅꯤꯡꯁꯥꯁꯣꯔꯗ ꯈꯣꯡꯈꯤꯕ ꯅꯥꯍꯦ ꯈꯣꯟꯁꯨ ꯃꯤꯀꯞ ꯈꯣꯟꯗꯨꯗ ꯇꯤꯟꯈꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯂꯦꯟ ꯆꯥꯅꯕ ꯐꯝꯊꯅꯔꯤ꯫ ꯑꯗꯨꯕꯨ ꯖꯃꯤꯟꯗꯥꯔꯒꯤ ꯊꯃꯣꯏꯅꯨꯡꯗꯗꯤ ꯑꯀꯟꯕ ꯂꯥꯟ ꯑꯃ ꯆꯠꯊꯔꯤ꯫ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕꯒ ꯂꯣꯏꯅꯅ ꯑꯣꯂꯤꯕꯨ ꯅꯨꯡꯁꯤꯕꯒ ꯋꯥꯈꯜ ꯑꯅꯤ ꯑꯁꯤ ꯀꯟꯅ ꯂꯥꯟꯊꯦꯡꯅꯔꯤ꯫ ꯃꯍꯥꯛꯀꯤ ꯊꯋꯥꯏꯅꯗꯤ ꯑꯣꯂꯤꯒꯤ ꯁꯥꯗꯨꯝ ꯑꯝꯇ ꯆꯥꯒꯅꯨ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯔꯨꯞꯀꯤ ꯃꯃꯥꯡꯗꯗꯤ ꯍꯧꯅ ꯂꯣꯟꯆꯠ ꯀꯥꯏꯔꯒꯅꯤ ꯈꯟꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯁꯥꯗꯨꯝ ꯑꯃꯈꯛ ꯌꯣꯠꯁꯤꯟꯈꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯃꯍꯥꯛ ꯇꯨꯝꯕ ꯌꯥꯔꯝꯗꯦ꯫ ꯊꯃꯣꯏ ꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯃꯃꯤꯠꯇ ꯎꯗꯨꯅꯇ ꯂꯩꯔꯝꯃꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯃꯈꯣꯏ ꯃꯌꯨꯝ ꯃꯩꯀꯩ ꯄꯥꯡꯂꯛꯂꯤ꯫ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯖꯃꯤꯟꯗꯥꯔꯒꯤ ꯁꯦꯕꯥꯗ ꯑꯄꯦꯟꯕ ꯐꯣꯡꯗꯣꯛꯇꯨꯅ ꯊꯥꯒꯠꯂꯝꯂꯒ ꯆꯠꯅꯈ꯭ꯔꯦ꯫ ꯂꯥꯛꯂꯤꯕ ꯃꯔꯨꯞꯁꯤꯡ ꯑꯗꯨꯕꯨ ꯍꯧꯅ ꯂꯣꯟꯆꯠ ꯀꯥꯏꯗꯅ ꯄꯦꯜꯍꯟꯕ ꯉꯝꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯣꯂꯤꯗ ꯆꯠꯈꯤꯕ ꯂꯣꯟꯆꯠ ꯑꯗꯨꯅ ꯖꯃꯤꯟꯗꯥꯔꯒꯤ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡꯕꯨ ꯑꯣꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯀꯟꯕꯁꯤꯡꯅ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯑꯁꯣꯟꯕꯁꯤꯡꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕ ꯑꯃꯁꯨꯡ ꯃꯈꯣꯏ ꯍꯤꯡꯅꯕꯒꯤꯗꯃꯛ ꯑꯁꯣꯟꯕꯁꯤꯡꯕꯨ ꯍꯥꯠꯇꯣꯛꯄꯁꯤꯕꯨ ꯇꯥꯏꯕꯪꯒꯤ ꯍꯧꯅꯁꯥꯔꯥ? ꯑꯃ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯑꯇꯣꯞꯄ ꯑꯃ ꯍꯥꯠꯇꯣꯛꯄꯁꯤꯕꯨ ꯃꯍꯧꯁꯥꯔꯥ? ꯖꯃꯤꯟꯗꯥꯔ ꯑꯗꯨ ꯈꯪꯍꯧꯗꯅ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯦ꯫ ꯑꯣꯂꯤꯒꯤ ꯁꯥꯗꯨꯝ ꯃꯆꯦꯠ ꯑꯃꯇꯪ ꯌꯣꯠꯁꯤꯟꯈꯤꯕꯗꯨ ꯍꯧꯖꯤꯛꯇ ꯈꯥꯡꯉꯝꯗ꯭ꯔꯕ ꯆꯩꯅꯥ ꯑꯣꯏꯔꯛꯂꯤ꯫ ꯍꯞꯇꯥ ꯑꯅꯤ ꯆꯨꯞꯅ ꯃꯁꯥ ꯊꯛ ꯊꯛ ꯅꯤꯛꯅ ꯑꯔꯨꯝ ꯍꯧꯔꯦ꯫ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯕ ꯃꯇꯨꯡꯗ ꯖꯃꯤꯟꯗꯥꯔ ꯐꯒꯠꯂꯛꯈꯤ꯫ ꯌꯨꯔꯣꯄꯤꯌꯟ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒꯤꯗꯃꯛꯇ ꯁꯥꯕ ꯁꯪꯂꯦꯟ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯂꯩꯖꯗꯕ ꯂꯥꯏꯔꯕꯁꯤꯡ ꯑꯃꯗꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡꯒꯤꯗꯃꯛ ꯆꯪꯖꯐꯝ ꯑꯣꯏꯅ ꯊꯝꯂꯦ꯫ ꯖꯃꯤꯟꯗꯥꯔꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯃꯤꯊꯨꯡꯁꯪꯗꯨꯗ ꯁꯥꯍꯤꯡ ꯉꯥꯍꯤꯡ ꯆꯥꯕ ꯊꯤꯡꯂꯤ꯫ ꯕꯒꯟꯒꯤ ꯑꯀꯣꯏꯕꯗ ꯁꯥ ꯎꯆꯦꯛ ꯐꯥꯕ, ꯍꯥꯠꯄ, ꯁꯥ ꯇꯥꯟꯕꯒꯤ ꯊꯕꯛ ꯑꯝꯇ ꯌꯥꯍꯟꯈꯤꯗ꯭ꯔꯦ꯫ ꯑꯣꯂꯤꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡ ꯑꯣꯂꯤꯚꯔ ꯀꯔꯤꯃꯠꯇ ꯆꯥꯊꯈꯤꯗ꯭ꯔꯦ꯫ ꯖꯃꯤꯟꯗꯥꯔꯒꯤ ꯌꯨꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯛꯇꯨꯅ ꯑꯣꯂꯤꯒꯤ ꯍꯥꯠꯐꯝ ꯑꯗꯨꯗ ꯃꯅꯝ ꯁꯨꯠ ꯅꯝꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯕꯗꯒꯤ ꯄꯤꯇꯔꯅ ꯑꯣꯂꯤꯕꯨ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯄꯨ ꯀꯅꯥꯝꯇꯅ ꯊꯦꯝꯖꯤꯟꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯖꯃꯤꯟꯗꯥꯔꯒꯤ ꯌꯨꯝꯗꯨꯗꯒꯤ ꯑꯣꯂꯤꯚꯔ ꯂꯣꯟꯅ ꯆꯦꯟꯊꯣꯔꯛꯂꯦ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯄꯨ ꯃꯐꯝ ꯀꯩꯗꯁꯨ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯀꯅꯥꯒꯨꯝꯕꯅ ꯍꯥꯏ ꯗꯝꯕꯨꯔ ꯈꯟꯗꯨꯅ ꯀꯦꯝ ꯁꯥꯐꯝ ꯑꯗꯣꯝꯗ ꯆꯠꯈꯤ꯫ ꯎ ꯌꯥꯟꯕꯁꯤꯡꯅꯁꯨ ꯇꯝꯃꯤ ꯃꯍꯥꯛꯅ ꯎ ꯌꯥꯜꯂꯤꯉꯩꯗ ꯁꯥꯡꯅ ꯁꯥꯡꯅ ꯆꯤꯛꯊ ꯆꯤꯛꯊ ꯈꯣꯡꯕ ꯁꯥꯒꯤ ꯃꯈꯣꯜ ꯑꯃ ꯍꯦꯛ ꯍꯦꯛ ꯇꯥꯏ꯫ ꯑꯗꯨꯕꯨ ꯀꯅꯥꯒꯤ ꯈꯣꯟꯖꯦꯜ ꯑꯣꯏꯔꯤꯒꯕ? ꯑꯣꯂꯤꯒꯤꯔꯥ ꯅꯠꯇ꯭ꯔꯒ ꯑꯣꯂꯤꯚꯔꯒꯤꯔꯥ? ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯊꯪꯒꯤ ꯑꯦꯄꯤꯁꯣꯗꯇ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫